Doctor amadi nurse amatana patient natraga miyoi amabu manghange amadi khudong thiba thokhange haibagi wakhalon leite haina JNIMS Student Association ki President Ningthousam Dinesh na phongdorakli wafa masingarang dagi hoduna JNIMS ki MS office mamangda numit nini chupna chatharakhiba wakat mifam gi ngasi aroiba numita paumi singda wa ngangladuna phongdokhibani Wakat mifam aduga mari leinana JNIMS ki Gynecology Department ki Dr. Mutum Matauleibi Chanuna Phongdorakpada Dr. Singh na layeng matamda kadaida soikigadage khanduna kanna hona jaribani Dr. Nurse Singda maral thangjinba aki akhang piba namduna sel lawbata natana layeng bada ayat papibagi thabak matungda tawbiganu loinana tha sigi anida yairipo gyambemdagi nupi ama angang unabagi thodokta lekhidaba asimak thamoi sokna nungaite imung manungi miyoi singnasu Dr. Singh na section bawatpadagi thodok asi tholakpani haiduna maral sizinbagi thawong asi yaningde haiki nakalamaromda Dr. amadi nurse Singda aki akhang pirakpada natana Dr. Singh bulana miyamda sandokli bathawongbu yaningdaba phongdokladuna tha sigi tareda madini panda OPD amadi Operation Theater numit nini thabak leplagani hairi Ashoibudu kadai shoi bano matau karamna shoi bano haiba kya madu mari chumna thidok piraga kanagumna doctor amana shoira me hai taragadi shoi badagi matikya maran adum phangjaga ba leire adubu miyobagi punchi ja kaishlei taba paisa khara na hekta mantikna raga yabagi pipa mamada usilakpa asidi singna amanu ngai taba thodo amane ne khoi thamjage aduna sigumba mayam gi damukta seba tawgani haina leiriba khoi gi chhatra sing natragana leiriba fraternity de leibiriba nurse waikira doctor waikira mayam gi phanaba khaliba mayam asida sigumba mayam da lana uhanna bagi damukta chathara leba thobum kya ase khoi matungna tawbiganu haiba message asi khoi thamjai Kudongthiba anaba yeng matamda tholakpa kudongthiba mayam sing tholakpa matamda seba tawjariba doctor amadi nurse singda akiba piba anaba yengmada ayet pibiba asinguma mayam sing asi tokpiyo ikoi koi dabida miron binu pi ma laikide asiguma thodok mayam asi tholakpa matamda mayam ponamak thamoi sokna khoi sunungai taba phojari aduga postmortem du tawduna kari maram gi thokli bano hai thingjansi haibagi mahutta paisa piu haina mantikna birami asigumba koina kudongthiba tholakpasing thogoide haibagi charge ta maral thangjin biba tokpiu